2, 3, 4, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Let's go. 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Again, morning. Thagachari live changbiakpa taramnoksari ba hagatpa loigrabo hagatpa loigrabo ei moi kano bu listo Sai đó đuôi thì biết được mỗi ngày sang moi sang được thăng ba trăng rồi biết được rồi bữa bây giờ mi 74 này trăng thì sẽ bữa bây cái nó thì pula cái mỗi cái nó kia sugi mi trăm mi chama đấy là cái nó có thể 74 có thể khá là lấy ba 74 cao cái này 74 cao tiêu yau sẽ cái làm yau cái yam rồi làm ở trên này rồi làm tin như bằng tin này rồi mỗi nơi jaga gì biết cái gì nó trở thành nơi nào anh mỗi group sống được rồi tân được mang group sống được mỗi mi làm mi khom lên bài tay quân này bài gì mà mà khom lên ấy nó phù sinh làm gì nào gọi mà nó phù sinh nào ấy hôm nay hay rồi thì này em phù mà nó không còn được thằng anh mình siêu tên cái gì rồi có tí nó tung hàng rồi mỗi suy nghĩ cái cái số đúng hay cái mà hình rồi cái cả đúng bởi vì apply tàu bây giờ thì giờ có tí đi sinh nhánh một lần nữa có cái gì nó chỉ cái gì và group chứ vậy mà khán giả sẽ có cái chân anh đi được mấy ông gì ai đi ở top cái nó giao tiền thôi chứ mà cái century scheme mới đưa ra nó cần là state government century ở trong mà này gần rồi ai đi cái các sinh gì trong thang gì cái company gì cái department ở trong cái gì tàu cái tàu pushing làm này
ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯁꯨ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅꯕꯤꯈꯩꯅꯦꯕ ꯃꯣꯏ ꯁꯨꯝ ꯍꯥꯏꯌꯦꯕꯀꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯊꯕꯛꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯂꯣꯏꯗꯕꯤꯗ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯅꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯑꯍꯨꯝ ꯁꯨꯔꯁꯦꯕ ꯃꯊꯪ ꯑꯃꯨꯛ ꯑꯅꯧꯕ ꯑꯃꯨꯛ ꯃꯤ ꯈꯣꯝꯃꯦꯗꯅ ꯑꯗꯨꯝ ꯇꯧꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯥꯎꯈꯤꯕꯁꯤꯗ ꯑꯗꯨꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯔꯔꯣꯏ ꯍꯥꯟꯅ ꯌꯥꯎꯈꯤꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯃꯨꯛ ꯍꯟꯅ ꯌꯥꯎ ꯌꯥꯗꯦ ꯑꯍꯨꯝ ꯁꯨꯕꯗꯤ ꯂꯣꯏꯔꯦ ꯃꯤ ꯑꯃ ꯍꯦꯛ ꯁꯤꯟꯕꯗꯤ ꯌꯥꯏꯌꯦꯕꯀꯣ ꯑꯣ ꯃꯤ ꯁꯤꯟꯕꯗꯤ ꯌꯥꯏꯕ ꯃꯤꯁꯦ ꯑꯗꯨꯝ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯣ ꯂꯣꯏ ꯌꯥꯏ ꯑꯣ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯗꯅ ꯍꯥꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯒꯔꯃꯦꯟꯒꯤꯁꯦ ꯑꯌꯥꯝꯕꯅ ꯁꯨꯝ ꯅꯨꯄꯤꯗꯨꯗ ꯑꯗꯨꯝ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯟꯅ ꯄꯤꯕꯗꯣ ꯑꯗꯨꯁꯨ ꯅꯨꯄꯤꯒꯤꯅ ꯑꯌꯥꯝꯕ ꯑꯣꯏꯔꯖꯥꯠꯂꯥꯅ ꯈꯜꯂꯨꯕ ꯃꯊꯪ ꯑꯃꯨꯛ ꯈꯣꯝꯃꯗꯤꯀꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯍꯥꯞꯍꯧꯗꯣꯏꯅꯤ ꯍꯟꯗꯛꯀꯤꯗꯤ ꯑꯩ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯑꯅꯤ ꯍꯧꯗꯣꯏꯅꯤ ꯌꯥꯔꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯅꯪ ꯁꯨꯝ ꯒ꯭ꯔꯨꯞ ꯑꯞꯗꯦꯠ ꯇꯧꯔꯁꯨ ꯁꯨꯃꯥꯏꯅ ꯁꯤ ꯂꯥꯛꯑꯦ ꯍꯥꯟꯅ ꯌꯥꯎꯍꯧꯕꯈꯩꯗꯣ ꯅꯣꯏ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯒ꯭ꯔꯨꯞꯇ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯍꯟꯗꯛ ꯆꯍꯤꯅ ꯂꯣꯏꯔꯦꯕꯀꯣ ꯃꯊꯪꯒꯤ ꯐꯦꯕꯋꯥꯔꯤꯗ ꯑꯣꯏꯔ ꯃꯥꯜ ꯂꯣꯏꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯤꯌꯥꯔꯤꯁꯨ ꯀꯩꯁꯨ ꯌꯥꯝ ꯆꯪꯅꯗ꯭ꯔꯤꯕꯅꯤ ꯍꯟꯅ ꯆꯦꯜꯂꯣꯏꯗ꯭ꯔꯣ ꯑꯩ ꯇꯞ ꯇꯞ ꯂꯥꯛꯑꯅꯤ ꯃꯣꯔꯅꯤꯡ ꯃꯌꯥꯝꯕ ꯏꯌꯥꯝꯕ ꯊꯥꯒꯠꯆꯔꯤ ꯃꯥꯔꯖꯤꯌꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯋꯦꯜꯀꯝ ꯇꯔꯥꯃꯨꯛꯆꯔꯤ ꯃꯥꯔꯖꯤꯌꯥ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩꯁꯦ ꯁꯟꯗꯦꯁꯦ ꯀꯩꯅꯣ ꯇꯧꯖꯔꯝꯕꯅꯤ ꯁꯟꯗꯦꯁꯨ ꯋꯥꯛꯀꯤꯡ ꯆꯦꯟꯖꯔꯝꯕꯅꯦ ꯑꯗꯣ ꯑꯩ ꯁꯟꯗꯦꯗꯤ ꯃꯌꯥꯝ ꯁꯟꯗꯦ ꯇꯉꯥꯏ ꯐꯗꯕ ꯊꯕꯛꯁꯨ ꯈꯤꯇꯪ ꯑꯇꯣꯞꯄꯁꯨ ꯈꯔ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯟꯗꯦꯁꯤꯃꯗꯤ ꯑꯩ ꯆꯦꯟꯕ ꯂꯦꯞꯆꯔꯦ ꯁꯟꯗꯦꯗꯤ ꯇꯧꯗ꯭ꯔꯦ ꯑꯇꯩ ꯃꯇꯝꯗ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯨꯒ ꯑꯊꯨ ꯑꯀꯥꯏ ꯊꯕꯛꯀꯤ ꯈꯤꯇꯪ ꯇꯧꯗ ꯌꯥꯗꯕ ꯌꯨꯝꯒꯤ ꯑꯗꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗꯕꯨꯗꯤ ꯂꯦꯞꯄꯦ ꯑꯗꯨꯒ ꯁꯟꯗꯦꯁꯦ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯕꯅꯤ ꯑꯗꯣ ꯈꯤꯇꯪ ꯆꯦꯟꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯟꯗꯦꯗ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯕꯤꯕꯁꯨ ꯌꯥꯎꯔꯝꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯑꯣꯏꯔꯣ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯑꯣꯏꯔꯣ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯖꯦꯜ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯟꯖꯥꯛꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯆꯤꯟꯖꯥꯛꯁꯦ ꯌꯥꯔꯤꯈꯩꯗꯤ ꯆꯤꯟꯖꯥꯛꯁꯦ ꯈꯤꯇꯪ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯟꯅꯕꯤꯔꯒ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯅꯦꯠꯇ ꯊꯤꯕꯤꯔꯒꯀꯣ ꯕ꯭ꯔꯣꯖꯔ ꯀꯩꯀꯩ ꯂꯩꯕꯤꯕ ꯑꯗꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯁꯤꯁꯤꯡꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯆꯥꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗꯁꯨ ꯃꯌꯥꯝ ꯐꯪꯉꯦꯗꯅ ꯑꯗꯨꯝꯕꯗꯣ ꯈꯔ ꯌꯦꯡꯉꯒ ꯑꯗꯨꯃꯥꯏꯅ ꯆꯤꯟꯖꯥꯛꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯅ ꯁꯥꯖꯦꯜ ꯇꯧꯔꯤꯅꯦꯅ ꯑꯗꯨꯝ ꯇꯧꯔꯒ ꯆꯤꯟꯖꯥꯛꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯀꯣꯏꯗꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕ ꯆꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗꯁꯨ ꯈꯤꯇꯪ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗꯨꯅꯤ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯕꯁꯦ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯈꯔ ꯆꯥꯏꯁꯤ ꯃꯉꯥꯏ ꯀꯥꯟꯅ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯈꯟꯕꯤꯒꯅꯨ ꯈꯤꯇꯪ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯑꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯒꯦ
ꯑꯩꯒꯤ ꯂꯩꯍꯥꯎ ꯄꯤꯔꯛꯑꯣ ꯄꯤꯔꯛꯀꯦ ꯂꯩꯍꯥꯎꯁꯦ ꯅꯨꯡꯇꯤꯒꯤ ꯁꯥꯠꯂꯦ ꯂꯩꯍꯥꯎ ꯅꯨꯡꯇꯤꯒꯤ ꯁꯥꯠꯂꯤ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯁꯥꯠꯂꯤꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯁꯥꯠꯂꯦ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯑꯗꯨꯅ ꯑꯝꯇꯪꯗꯤ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯝꯇꯪ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯂꯩꯍꯥꯎ ꯄꯥꯝꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯝ ꯑꯩꯒꯤ ꯉꯝꯖꯕ ꯈꯔꯗꯣ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯗꯨ ꯇꯧꯕꯇꯕꯨ ꯄꯥꯝꯕꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯟꯅ ꯂꯥꯛꯄ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕꯗꯤ ꯑꯗꯨꯃꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯔꯤ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯁꯨ ꯁꯥꯖꯦꯜ ꯇꯧꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯑꯩꯅ ꯄꯤꯖꯔꯤꯕꯁꯤꯗꯤ ꯃꯌꯥꯝ ꯁꯥꯖꯦꯜ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯍꯛꯆꯥꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯃꯤꯟꯅꯁꯤ ꯃꯥꯅ ꯁꯥꯖꯦꯜ ꯇꯧꯕꯗꯤ ꯉꯝꯃꯒ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯣꯏꯅ ꯈꯟꯕꯤꯔꯒ ꯑꯗꯣꯝꯁꯨ ꯑꯩꯁꯨ ꯍꯛꯆꯥꯡ ꯐꯗꯕ ꯌꯥꯗꯦ ꯑꯩꯁꯨ ꯁꯥꯖꯦꯜ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯊꯤꯜ ꯑꯃꯈꯛꯇꯪ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯐꯥꯎꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯃꯤꯟꯅꯅꯕ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯕ ꯄꯥꯎꯖꯦꯜ ꯄꯤꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯗꯩꯗ ꯁꯨꯝ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯂꯧꯖꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯂꯥꯏꯐ ꯊꯥꯖꯕꯁꯤꯗꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯁꯥꯖꯦꯜ ꯇꯧꯕ ꯉꯝꯃꯒ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕꯒꯤ ꯇꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯉꯝꯅꯤ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯒꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗ ꯑꯗꯨꯒꯨꯝꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕ ꯂꯥꯏꯐꯅꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯆꯗꯦ ꯑꯩꯒꯤꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯅꯨꯡꯉꯥꯏꯅꯕ ꯀꯩꯀꯩ ꯖꯒꯣꯏ ꯏꯁꯩꯅꯆꯤꯡꯕ ꯑꯃꯐꯥꯎ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃꯐꯥꯎ ꯅꯠꯆꯗꯦ ꯑꯩꯒꯤꯁꯤꯗꯤ ꯄꯥꯎꯖꯦꯜ ꯄꯤꯖꯕ ꯃꯔꯨꯑꯣꯏꯅ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯁꯤ ꯇꯝꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯐꯦꯁꯕꯨꯛꯇ ꯑꯇꯩ ꯑꯇꯩ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯒꯤ ꯁꯨꯝ ꯎꯕꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯁꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯁꯨꯝ ꯏꯃꯨꯡꯗꯨꯅ ꯊꯦꯡꯅꯔꯝꯒꯗꯕ ꯑꯋꯥꯕ ꯑꯃꯗꯤ ꯅꯥꯔꯤꯕ ꯃꯤꯗꯨꯅ ꯊꯦꯡꯅꯔꯝꯒꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇꯨ ꯁꯨꯝ ꯌꯦꯡꯖꯔꯨꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯖꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯉꯝꯖꯕ ꯑꯩꯒꯤ ꯄꯥꯎꯖꯦꯜ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯛꯇ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯩꯅ ꯉꯝꯖꯕꯗꯨꯁꯨ ꯑꯗꯨꯝ ꯑꯩ ꯄꯥꯡꯖꯩ ꯑꯗꯨꯒ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯛꯇ ꯅꯠꯇꯕ ꯑꯩꯈꯣꯏꯁꯦ ꯁꯥꯖꯦꯜ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯅꯥꯕꯁꯦ ꯑꯅꯥ ꯑꯌꯦꯛꯀꯤ ꯆꯥꯡꯁꯦ ꯈꯤꯇꯪ ꯈꯔꯁꯨ ꯍꯟꯊꯒꯗ꯭ꯔꯅ ꯈꯟꯖꯕꯗꯨꯒꯤ ꯄꯤꯖꯕ ꯄꯥꯎꯖꯦꯜꯅꯤ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯁꯨꯝ ꯁꯥꯖꯦꯜ ꯇꯧꯅ ꯇꯧꯅ 2, 3, 4, 5, 6, 1, 2, 3, 4, 5, 6, 7, 8, 9, 11, 12, 13, 14, 15, 16, 17, 18, 4, 5. One, 2, 3, 4, 5, 6, 7, 8, 9, 10, 11,
12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 28. Welcome. Good morning. Third ngasigi aroiba exercise 1 2 3 4 5 6 7 8 10 11 12 13 14 15 16 17 18 19 20 21 23 24 25 26 27. Third Meh. Meh. Morning, everyone. Chꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯄꯣꯂꯣꯏꯗꯦ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯅꯤ ꯍꯤꯡꯂꯤꯕ ꯋꯥꯈꯜꯁꯤꯒꯤ ꯐꯤꯔꯦꯞꯇꯤ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯂꯛꯇꯒꯤ ꯈꯜꯂꯤ ꯑꯩꯗꯤ ꯅꯪꯕꯨ ꯈꯜꯂꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯄꯣꯂꯣꯏꯗꯦ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯅꯤ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯅꯕ ꯄꯣꯛꯄꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯌꯥꯅꯕꯅꯤ ꯌꯥꯅꯗ꯭ꯔꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯃꯥꯡꯈꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯍꯧꯒꯅꯤ ꯈꯪꯅꯔꯨꯕꯗꯩ ꯅꯨꯡꯁꯤꯅꯕ ꯂꯥꯛꯄꯅꯤ
ꯉꯥꯡꯅꯗꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤ ꯁꯥꯎꯅꯕꯅꯤ ꯈꯪꯅꯔꯨꯕꯗꯩ ꯅꯨꯡꯁꯤꯅꯕ ꯂꯥꯛꯄꯅꯤ ꯉꯥꯡꯅꯗꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯒꯤ ꯁꯥꯎꯅꯕꯅꯤ ꯂꯩꯍꯧꯒꯅꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ tin 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 ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯈꯜꯂꯦ ꯄꯥꯎꯈꯨꯝ ꯀꯌꯥꯁꯨ ꯄꯤꯔꯤ ꯑꯩꯒꯤ ꯍꯣꯡꯂꯔꯣꯏ ꯃꯤꯀꯨꯞ ꯀꯨꯝꯖꯥ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯈꯜꯂꯦ ꯄꯥꯎꯈꯨꯝ ꯀꯌꯥꯁꯨ ꯄꯤꯔꯤ ꯑꯩꯒꯤ ꯐꯤꯔꯦꯞ ꯍꯣꯡꯂꯔꯣꯏ ꯃꯤꯀꯨꯞ ꯀꯨꯝꯖꯥ ꯈꯨꯗꯤꯡ ꯈꯣꯡꯆꯠꯁꯤ ꯄꯨꯟꯁꯤꯁꯤꯒꯤꯅꯤ ꯅꯨꯡꯁꯤ ꯈꯣꯡꯆꯠꯁꯤ ꯄꯨꯟꯁꯤꯁꯤꯒꯤꯅꯤ Morning, guys. Morning. ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ. ꯃꯌꯥꯝ ꯁꯨꯝ ꯈꯣꯟꯖꯦꯜꯁꯦ ꯍꯥꯏꯇꯥꯔꯦ ꯀꯟꯅ ꯅꯠꯇ꯭ꯔꯁꯨ ꯁꯨꯝ ꯈꯅꯥꯎꯁꯦ ꯁꯥꯖꯦꯜ ꯍꯥꯏꯇꯥꯔꯦ ꯈꯅꯥꯎꯒꯤ ꯑꯗꯨꯝꯕ ꯈꯔ ꯁꯨꯝ ꯏꯁꯩꯁꯦ ꯁꯛꯆꯕꯅꯤ ꯀꯩꯁꯨ ꯍꯩꯗꯅ ꯁꯛꯆꯕ ꯅꯠꯆꯗꯦ ꯁꯣꯏꯂꯥꯡꯈꯤꯕꯔꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ. ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯣ ꯏꯪꯅ ꯇꯞꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯅ ꯅꯨꯡꯁꯤ ꯃꯥꯏꯀꯩ ꯄꯥꯡꯂꯁꯤ ꯄꯟꯊꯨꯡ ꯇꯝꯅ ꯆꯠꯂꯁꯤ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝ 25 minutes ꯈꯛꯇ ꯊꯥꯖꯔꯒꯦ ꯉꯁꯤꯗꯤ ꯂꯥꯏꯐꯁꯦ. ꯌꯣꯝꯁꯤꯟꯈ꯭ꯔꯕ ꯈꯌꯣꯝꯅꯤ ꯆꯦꯠꯅ ꯄꯨꯟꯗꯤ ꯄꯨꯟꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯣꯡꯗꯝꯕꯒꯤ ꯈꯨꯗꯣꯜꯅꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯦ ꯂꯦꯡꯂꯔꯣꯏꯗ꯭ꯔ ꯎꯄꯥꯜꯅꯤ ꯅꯤꯡꯇꯝꯅ ꯌꯦꯠꯄꯤꯔꯣ ꯎꯔꯤ ꯑꯣꯏꯅ ꯅꯍꯥꯛꯅ ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤ
ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯍꯛꯆꯥꯡ ꯐꯕꯅ ꯑꯊꯣꯏꯕꯅꯤ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯑꯩꯅ ꯄꯤꯖꯕ ꯄꯥꯎꯖꯦꯜꯅꯤ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯑꯇꯩ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯆꯗꯦ ꯃꯔꯨ ꯑꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯌꯦꯡꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯩ ꯄꯨꯝꯅꯃꯛ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯗꯣꯝ ꯍꯛꯆꯥꯡ ꯐꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯃꯤꯟꯅꯁꯤ ꯍꯛꯆꯥꯡ ꯐꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯟꯅꯤ ꯃꯌꯥꯝ ꯅꯥꯕ ꯌꯥꯗꯦ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯒ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯅꯨꯡꯁꯤꯅ ꯍꯛꯆꯥꯡ ꯐꯅ ꯅꯨꯡꯉꯥꯏꯅ ꯑꯐꯕꯇ ꯑꯣꯏꯁꯅꯨ ꯑꯐꯕ ꯅꯨꯡꯉꯥꯏꯐꯕ ꯗꯃꯛ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯁꯨ ꯑꯐꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯁꯨ ꯑꯐꯕ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯀꯔꯤꯒꯨꯝꯕ ꯋꯥꯔꯗ ꯑꯃꯇ ꯑꯣꯏꯔꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯅꯣꯡꯃꯒꯤ ꯈꯪꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯁꯣꯏꯗꯅ ꯐꯪꯃꯤꯟꯅꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯣꯝꯒꯤ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯐꯕ ꯄꯥꯎꯖꯦꯜ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯗꯣꯝꯒꯤ ꯅꯣꯂꯦꯖ ꯄꯨꯝꯅꯃꯛ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯔꯒ ꯉꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯨ ꯄꯤꯖꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯁꯤꯖꯔꯕꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯑꯃꯗꯤ ꯚ꯭ꯌꯨꯌꯔꯁ ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯣꯝꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯂꯥꯛꯄꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯗꯣꯝꯒꯤ ꯃꯇꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ Let's stop for today. See you tomorrow. Bye bye.